Myanmar refugee singi biometric lauraroi haina Mizoram laingak na warep laukhre. Union Home Ministry na Mizoram laingak tang state aduda sangsilakiba Myanmar refugee singi biometric amasung biographic data khomjinaba kanba pautak pibaga loinana thabak asigi da makchaliba tha asigi kunthra phawbugi manungda loisinaba tha kharagi mamangda mangjongna pautak pirakhrabasu Chief Minister Zoramthangana lusingliba Mizoram laingak na hairiba thabak ase Makata na sathararoi haibagi warep laukhre. Home Ministry gi maikidagi thabak asi pangthongnaba instruction pirakhrabasu Mizoram laingak na makata na sathararoi haibagi warep asi ngarang Chief Minister Zoramthanga gi office ta pangthokiba mahaki Council of Ministers singi mifamna warep nakibani aduga warep asi lauri haibagi wafamna Mizoram laingak ki Information and Public Relation gi State Minister Lalruwat Kimana paumi sing da phongdokibane Mahang na hai Ministry of Home Affairs na Mizoram laingak ta Myanmar refugee singi biometric amasung biographic data launaba instruction pirakhibanai adubu makoi gi biometric amasung biographic data khomjinba sina aikoi gi masel oibada natana isilinaw sing oidiba refugee sing asibo hanthana yengbagi phibamda laghalaganai maramaduna ngarang pangthokiba Council of Minister gi mifamna Myanmar refugee singi data sing khomjin bagi thabak makata na sathararoi haibagi warep laukibani haike panba yabadi United Nations High Commissioner for Refugee amasung UN gi protocol sing da yauba laibak ama oidriba India na yumthang nariba laibak sing dagi Mizoram da sangsilakiba miyoi singbo refugee ni haina sakhangba yadriba nei fiba masi oidabasu Mizoram lainga ki maike dagi Myanmar gi refugee singbo miyoi bagi minung sigi makada phangpham thokpa mateng sing Pangnana bahanjinanjin haizaduna lakibane adumoinamag India laingak ki maikidagi Mizoram laingak na haizakiba sing adugi matangda thabak amata paikhalaktribane amaromda Union Home Ministry na Mizoram da sensilakiba Myanmar refugee singi biometric amasung biographic data khomjinaba pautak pirakhibagumna Manipur da suhairi ba thabak asi pangthoknaba state asigi Chief Minister da ministry na chamanaba pautak piraktuna thabak asi tha asigi kunthra phawbagi manungda loisinaba khangalakpa laikhrabane